ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯂꯤꯁꯅꯔꯁꯤꯡꯕꯨ ꯅꯔꯦꯇꯔ ꯑꯩꯍꯥꯛ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯍꯥꯟꯅ ꯍꯥꯞꯆꯈ꯭ꯔꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯄꯥꯅꯕꯤꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯡꯁꯤ ꯀꯔꯞꯁꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕꯤꯔꯛꯏ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯈꯛ ꯊꯝꯖꯍꯧꯒꯦ꯫ ꯌꯥꯎꯔꯛꯀꯗꯧꯔꯤꯕ ꯀꯦꯔꯦꯛꯇꯔꯁ, ꯏꯟꯁꯤꯗꯦꯟꯁ ꯑꯃꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯄꯨꯝꯅꯃꯛꯁꯤ ꯔꯥꯏꯇꯔꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯏꯖꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯗ ꯑꯃꯗꯤ ꯑꯩꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯍꯧꯖꯤꯛ ꯑꯩ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯂꯩꯖꯔꯦ ꯕꯤꯅꯤ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯈꯨꯠꯏꯗ ꯅꯨꯡꯁꯤ ꯀꯔꯞꯁꯟ꯫ ꯗꯦꯛꯁ ꯃꯊꯛꯇꯨꯗ ꯈꯤꯡꯗꯨꯅ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯌꯥꯝ ꯊꯨꯅ ꯇꯧꯔꯛꯂꯤꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯐꯦꯠ ꯂꯧꯔꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯇꯥ ꯄꯥꯏꯈꯠꯂꯒ ꯍꯜꯂꯣ ꯍꯥꯏꯖꯕꯅ ꯀꯣꯀꯤꯜꯒꯤ ꯈꯣꯟꯖꯦꯜꯅꯤ, ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝꯅ ꯅꯣꯡ ꯈꯥꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯅꯤ꯫ ꯂꯤꯟꯗꯥꯅ ꯀꯩꯅꯣ ꯀꯩꯗꯧ ꯂꯩꯔꯨꯒꯦ? ꯑꯗꯨꯛ ꯀꯨꯏꯅ ꯔꯤꯡ ꯆꯠꯂꯒ ꯊꯝꯃꯤꯗꯨꯕꯣ ꯅꯅꯥ ꯄꯪꯕ꯭ꯔꯣ ꯅꯪ? ꯇꯊꯤ ꯉꯥꯡꯂꯛꯄꯗꯣ ꯁꯥꯎꯒꯗ꯭ꯔꯥ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯣꯛꯂꯒ ꯈꯨꯝꯃꯤ ꯃꯩꯔꯥꯕ꯫ ꯍꯦ ꯃꯁꯤꯗꯤꯕ ꯄꯥꯏꯔꯛꯄꯒꯤ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏꯕ꯫ ꯇꯧ ꯇꯥꯝꯅꯤ ꯀꯩꯅꯣ, ꯑꯩꯅ ꯅꯪ ꯐꯥꯗꯣ ꯐꯣꯟ ꯇꯧꯔꯛꯄꯗ ꯃꯇꯝ ꯆꯥꯅ ꯄꯥꯏꯔꯛꯇ꯭ꯔꯗꯤꯅꯦ ꯅꯁꯥꯅ ꯀꯩꯗꯧꯒꯅꯤꯗꯣ ꯑꯗꯨꯝ ꯈꯪꯖꯔꯣ꯫ ꯃꯩꯔꯥꯕꯗꯣ ꯅꯣꯛꯃꯤ ꯇꯧꯔꯒ ꯇꯞꯂꯞꯅ ꯈꯨꯝꯃꯤ꯫ ꯑꯁ ꯁꯥꯎꯔꯅꯣꯕꯁꯦ, ꯍꯌꯦꯡꯈꯩꯗꯤ ꯔꯤꯡ ꯍꯦꯛ ꯆꯠꯄ ꯍꯧꯔꯛꯄꯒ ꯁꯠ ꯄꯥꯏꯔꯛꯑꯒꯦꯕ꯫ ꯍꯌꯦꯡꯈꯩ ꯀꯥꯏꯅ ꯑꯩꯅꯒ ꯅꯪꯉꯣꯟꯗ ꯐꯣꯟꯒꯁꯦ ꯄꯪꯇꯧ ꯇꯧꯕꯤꯔꯛꯇꯧ ꯃꯥꯟꯕ꯭ꯔꯣ? ꯃꯥꯟꯗꯦꯕ ꯑꯗꯣ ꯍꯌꯦꯡꯈꯩꯗꯤ ꯅꯪ ꯁꯥꯎꯗꯅꯕ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯀꯦꯕ, ꯅꯪ ꯁꯨꯛꯇꯧ ꯇꯧꯔꯛꯀꯅꯣꯕ꯫ ꯂꯤꯟꯗꯥ ꯈꯣꯟꯖꯦꯜ ꯋꯥꯡꯈꯠꯂꯛꯏ꯫ ꯑꯣ ꯁꯨꯛꯇꯧ ꯇꯧꯔꯛꯀꯅꯣꯕ? ꯏꯁ ꯅꯪꯒꯤꯁꯦ ꯑꯩꯅ ꯅꯪꯕꯨ ꯋꯥꯔꯤ ꯌꯥꯝ ꯁꯥꯖꯅꯤꯡꯕ ꯇꯥꯍꯜꯂꯤꯅꯤꯅꯦ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩ ꯅꯪꯅꯦ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦꯀꯣ꯫ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯒꯦꯔꯥ ꯀꯩꯅꯣ, ꯅꯪꯅ ꯑꯄꯥꯝꯕ ꯇꯧꯈꯤꯕꯗꯅꯦ ꯑꯩ ꯀꯩꯝꯇ ꯍꯥꯏꯖꯔꯣꯏ꯫ ꯅꯪꯁꯦ ꯂꯣꯏꯅꯗ ꯌꯥꯗꯕꯒꯤ ꯂꯣꯏꯅꯕꯤꯕꯅꯤ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯇꯥꯍꯜꯂꯛꯀꯅꯨ꯫ ꯀꯥꯂꯦꯐꯣ ꯀꯥꯟꯗ꯭ꯔꯦꯐꯣ ꯇꯊꯤ ꯉꯥꯡꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤꯁꯨ ꯀꯔꯤꯝꯇ ꯎꯗꯦ꯫ ꯃꯩꯔꯥꯕ ꯁꯥꯎꯕ ꯍꯩꯇꯕ ꯃꯤꯒꯨꯝ ꯇꯞꯂꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯤ꯫ ꯍꯣꯏꯕ ꯅꯪꯅ ꯑꯩ ꯄꯥꯝꯖꯕ ꯅꯠꯇꯦꯕ, ꯑꯩꯅ ꯅꯪ ꯄꯥꯝꯖꯕꯅꯤ꯫ ꯑꯩꯅ ꯅꯪ ꯇꯥꯟꯅꯔꯒ ꯅꯪꯅ ꯌꯥꯕꯤꯗꯕꯅꯦꯕ, ꯑꯗꯣ ꯁꯥꯎꯔꯅꯨꯕꯁꯦ꯫ ꯂꯤꯟꯗꯥ ꯈꯔ ꯈꯖꯤꯛ ꯑꯃꯨꯛ ꯇꯞꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ, ꯑꯩ ꯅꯪꯒꯅꯦ ꯋꯥꯊꯤ ꯉꯥꯡꯅꯕꯩ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯁꯣꯞꯄꯤꯡ ꯇꯧꯔꯤ, ꯄꯩꯁꯥ ꯀꯣꯟꯅꯗ꯭ꯔꯦ, 70,000ꯗ ꯖꯤꯄꯦꯗ ꯀꯥꯞꯄꯣ, ꯊꯨꯅ ꯀꯥꯞꯄꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯣꯟꯗꯣ ꯊꯨꯅꯃꯛ ꯀꯛꯊꯠꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯌꯥ ꯀꯥꯕ ꯐꯥꯎ ꯅꯪꯍꯧꯗ꯭ꯔꯕꯗ ꯐꯣꯟꯗꯣ ꯅꯥꯀꯣꯡꯗꯒꯤ ꯂꯧꯊꯣꯛꯂꯒ ꯌꯦꯡꯗꯨꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯉꯝꯃꯒ ꯊꯝꯈ꯭ꯔꯦꯕ꯫ ꯑꯁ ꯖꯤꯄꯦ ꯅꯨꯡꯄꯦ ꯗꯨꯅꯤꯌꯥ ꯄꯨꯝꯕ ꯊꯤꯡꯖꯤꯟꯕꯤꯈ꯭ꯔꯀꯥꯟꯁꯤꯗ ꯀꯥꯏꯗꯒꯤ 70K ꯅꯣꯕ ꯍꯧꯖꯤꯛꯄꯣ? ꯑꯁꯤꯅ ꯀꯥꯞꯍꯧꯗ꯭ꯔꯦ ꯁꯥꯎꯗꯅ ꯄꯩꯈ꯭ꯔꯅꯤ꯫ ꯊꯦꯝꯅꯕꯗꯅ ꯆꯍꯤ 2-3 ꯆꯪꯅꯤ, ꯄꯦꯜꯂꯕꯅꯤꯗ꯫ ꯃꯊꯥ ꯁꯥꯔꯞ ꯇꯧꯅ ꯂꯨꯃꯥꯡꯒꯤ ꯁꯝꯗꯣ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯨꯊꯣꯛꯂꯒ ꯀꯩꯅꯣ ꯈꯔ ꯅꯝꯃꯤ, ꯑꯗꯨꯒ ꯂꯤꯑꯣꯗ ꯀꯣꯜ ꯁꯠ ꯇꯧꯁꯤꯜꯂꯤ꯫ ꯑꯃꯗꯨꯁꯨ ꯄꯥꯛꯅ ꯍꯦꯛ ꯄꯥꯏꯔꯛꯇꯦ꯫ ꯔꯤꯡ ꯐꯅ ꯀꯨꯏꯅ ꯆꯠꯂꯕ ꯇꯨꯡꯗ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯂꯤꯑꯣ ꯇꯨꯝꯂꯨꯕꯒꯤ ꯃꯈꯣꯟꯒꯗꯣ ꯑꯣꯜꯂꯒ ꯀꯩꯅꯣ ꯑꯦꯀꯥꯎꯟ ꯄꯩꯁꯥ ꯀꯌꯥꯝ ꯌꯥꯎꯒꯦ? ꯂꯤꯑꯣ ꯈꯣꯟꯖꯦꯜ ꯋꯥꯎꯔꯞ ꯇꯧꯅ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ? ꯂꯤꯟꯗꯥꯗ 70K ꯈꯛꯇ ꯊꯥꯈꯣ꯫ ꯋꯥꯍꯩꯗꯨꯗ ꯂꯤꯑꯣ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯨ ꯁꯠ ꯄꯥꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯨ ꯀꯟꯇꯛꯅ ꯐꯣꯟꯗꯨꯗ ꯂꯥꯎꯁꯤꯜꯂꯛꯏ꯫ ꯑꯩꯁꯤꯕꯨ ꯅꯣꯏ ꯅꯄꯥꯅ ꯅꯪꯒꯤ ꯅꯨꯄꯤꯗꯨꯒꯤ ꯄꯩꯁꯥ ꯊꯝꯅꯕ ꯕꯦꯡꯛꯂꯣ? ꯃꯩꯔꯥꯕꯁꯨ ꯂꯥꯎꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯅꯥꯀꯣꯡꯗꯒꯤ ꯐꯣꯟꯗꯣ ꯈꯔ ꯆꯠꯊꯣꯛꯏ꯫ ꯇꯞꯅ ꯑꯃꯨꯛ ꯄꯨꯁꯤꯜꯂꯒ ꯌꯥꯝ ꯃꯣꯡ ꯍꯥꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯁ 70,000ꯒꯤꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ, ꯁꯣꯞꯄꯤꯡ ꯇꯧꯔꯤ ꯍꯥꯏꯕꯅꯤ, ꯉꯥꯏꯔꯝꯃꯅꯤ, ꯁꯠ ꯊꯥꯈꯣ ꯑꯝꯇ꯫ ꯂꯤꯑꯣ ꯁꯥꯎꯅꯤꯡꯅ ꯂꯧ ꯐꯥꯎ ꯂꯧꯗ꯭ꯔꯤꯕ ꯅꯨꯄꯤ ꯅꯠꯇꯦ, ꯅꯨꯡꯁꯤꯅꯕꯁꯨ ꯅꯠꯇꯕ ꯅꯨꯄꯤꯗꯨꯗ ꯅꯪꯅ ꯊꯥꯗꯔꯤ ꯃꯌꯥꯝꯁꯦ ꯂꯥꯛꯇꯒ ꯅꯠꯇ꯭ꯔꯦ, ꯀ꯭ꯔꯣꯔ ꯀꯌꯥꯗꯤ ꯁꯨꯔꯦ ꯏꯕꯨꯡꯉꯣ꯫ ꯅꯨꯄꯤꯃꯛꯀꯤ ꯁꯛꯇꯥꯃꯛꯅꯤ,
imung manung huptana sagun taro fauba gyan tadri nupido nang muna koktubu santi hanba nangba wadu mari samtharak paduda mairaba I kana khumi yare 70k khaktan hap khai bagi wa dik yam ngangnaba nawa laudi sal nawon rai ruse Leo tumlamadagi fu hogalaga famkre Linda da pesa pini harandi mahusana Leo gi asawbini ngasi su phamding laga isaw tori aingon da haidri nang kanada hairuge habno na pa fange ka loi block toksinaga yum dhanjilak tripau piroina legre hotel du nang bu na punsi su palen be adoribra nangi fibam da khangna paisa tharo haiba ngami bandu pidubo sono chubra hoi sono chuibudi khangba ado mamu ma ko yam yaudri dubo kaigino haibani da Linda bo awaita na chekhalak paduda mairamba ting sokre Leo nangang ni do hoi mai haida phone du fatka kre amadu so phone du yeng laga murum soni matu se ngangena sorry bani ne maisa nupi maki sakta makni asina ka faudre hore nupa se laifam chafam khangui duin phone met pada hairadi thokraba khubini ngangna Google Pay changlaga Linda da 70k khapkre amuk thorak laga WhatsApp changduna mairabada text ama thazilai kapkrabani huiman ba message tu hek phangbaga mairaba Linda da call tawi ahan matawbado pairaktre anirak subagi ring do kuina chatlaba tungda pairei kaino kapkrabani yoraba Linda phone da haifet yingi notification da paisa changakpagi message tu uraduna phone da mulai silai yori thamo maira bata da ngai kho nang kana na chalino kaigino sumang bani ai kana ga chatli kadai de leiri kari tawri chap chaba details ta nangon dai fam thokte yare phone tham si hairaga phone du phat thali magi matawnu da wari tarama priti do Linda da munni yeng laga haire kaino nang tawri dubo phasa na ngang bi yadro Linda na mathong maram khangdaba nupa sida kari wai phasabano nang na mari tawringi da naron dagi nupi ama sat koi khredi nang he haira tok chahuni ko Linda sitana nok laga is mangwan da ba kanai nupi hera nang so du di hainu da masak haira nupa da nupani awat pa kemta leite maral da yengi sarkar sinda paisa puri be mungni nangon da haida be wani nupi ni awang da bani ko priti gi wa haidu da Linda do ya usita be mong da nok laga haire mangon da ngori nupi me am do bo aingon den phasa be yarong gadra aingon da hen balai ta be ni ma da aingon da si do gai ta na ri se nushi be to ro nang su adu mai khala di loi as ore chalo nushi ba kain kande necklace kra yeng uslo hai somdana mairaba phone do ngai hak yeng lam laga haugatuna washroom nom da changkre iruzagi haiduna firol sing do lokthok laga tawel ma sachili tanjadu da phamung da lehoba phone do amu hana khingai Linda oiram gadra khanduna iruzage toramado toklaga washroom dagi ta chenthori adobo matam khajiktang laukibadunara phone du mana yorok tringei da khingma lepkre hatu changsilaklaga phamung da leriba phone do ta paikhali man hing paibaga call do mulaksili handa mukti torokliba mi do yengda sat paikhatki wama phau haiba nang dringi torokliba mi duna hatu hairi RK Mera bana pizza order tawbado delivery laksare Ningthem cha hotel gi room number 1022 gi mamang da leijare wahai khara se hairam laga phone do phat muthatkre hatu haiba oirabaso wahai sing ta hobana mairaba phone do da yeng laga isaw hai pelangi pizza ma delivery tawbada matam sam kuina lawba khangidana ngang na phone do sofa du da amuk lang sinkre
ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯔꯛꯈꯤꯕ ꯐꯤꯕꯝꯗꯨꯗ ꯊꯣꯡꯂꯣꯝꯗ ꯁꯨꯝꯗ꯭ꯔꯤꯡ ꯂꯥꯛꯂꯤ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯊꯣꯡꯗꯣ ꯍꯥꯡꯂꯨꯏ꯫ ꯂꯩꯔꯝꯂꯤꯕ ꯃꯤꯁꯛꯇꯨꯒꯤ ꯋꯥ ꯑꯃꯐꯥꯎ ꯇꯥꯗ꯭ꯔꯤꯉꯩ ꯁ꯭ꯂꯣꯛ ꯍꯦꯛꯇ ꯊꯤꯗꯔꯛꯏ ꯃꯩꯔꯥꯕ꯫ ꯄꯤꯖꯥ ꯃꯆꯥ ꯑꯃ ꯗꯤꯂꯤꯚꯔꯤ ꯇꯧꯕꯗ ꯃꯇꯝ ꯑꯗꯨ ꯌꯥꯝ ꯂꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯣꯔꯗꯔ ꯇꯧꯔꯤꯁꯦ ꯄꯤꯖꯥꯅꯤ꯫ ꯄꯤꯖꯥ ꯁꯤꯡꯉꯒ ꯆꯥꯕ ꯍꯥꯎꯇꯦ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯏꯔꯥꯡ ꯇꯧꯔꯒ ꯅꯃꯤꯠ ꯅꯃꯥꯏꯗꯣ ꯏꯊꯛ ꯊꯛꯀꯤ ꯒꯥꯔꯤꯗꯣ ꯊꯧꯔꯤꯉꯩꯗ ꯃꯤꯒꯤ ꯄꯣꯠ ꯌꯥꯎꯔꯤꯁꯦ ꯂꯣꯏꯅ ꯀꯥꯎꯊꯣꯛꯏꯅꯤꯅꯦ꯫ ꯅꯣꯏꯒꯤꯁꯦ ꯃꯨꯠꯀꯦꯔꯣ? ꯊꯕꯛ ꯇꯧꯕꯗ ꯑꯗꯨ ꯌꯥꯝ ꯅꯦꯒ꯭ꯂꯦꯛ ꯆꯥꯕ꯫ ꯁꯨꯛꯂꯦꯞ ꯍꯦꯛꯂꯦꯞꯇꯅ ꯈꯞꯊꯔꯛꯄꯗꯨꯗ ꯅꯨꯄꯤꯗꯨ ꯃꯌꯥ ꯀꯥꯔꯤ꯫ ꯑꯁꯦꯝꯕ ꯃꯤꯅꯣꯛ ꯅꯣꯛꯂꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯍꯩꯁꯤꯡꯗꯨꯅ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯣ ꯇꯞꯅ ꯇꯞꯅ ꯃꯥꯡꯈ꯭ꯔꯤ꯫ ꯑꯁꯨꯛ ꯆꯥꯎꯈꯠꯇꯕ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯁꯇꯃꯔ ꯏꯁ ꯑꯣꯜꯋꯦꯁ ꯔꯥꯏꯠ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯦꯡꯕ ꯃꯤꯅꯣꯛꯇꯨꯃ ꯅꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯅꯗꯤ ꯊꯣꯛꯂꯦ꯫ ꯇꯉꯥꯏ ꯐꯗꯅ ꯅꯣꯛꯇꯕꯗꯤ ꯌꯥꯗ꯭ꯔꯗꯨꯅ ꯇꯞꯅ ꯅꯣꯛꯂꯒ ꯍꯥꯏꯔꯤ꯫ ꯁꯥꯎꯕꯤꯅꯨ ꯁꯥꯔ, ꯑꯩꯅ ꯁꯣꯏꯕꯅꯤ꯫ ꯑꯩꯁꯨ ꯊꯨꯅ ꯌꯧꯔꯛꯅꯕꯗꯤ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯣꯐꯤꯁ ꯑꯋꯥꯔ ꯂꯣꯏꯕ ꯃꯇꯝ ꯑꯣꯏꯕꯒꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯕꯗꯨꯗ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤ꯫ ꯑꯩ ꯁꯥꯔꯗ ꯑꯄꯣꯂꯣꯖꯥꯏꯖ ꯇꯧꯖꯔꯤ꯫ ꯃꯇꯨꯡꯗ ꯂꯦꯠ ꯗꯤꯂꯤꯚꯔꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯖꯔꯔꯣꯏ꯫ ꯃꯩꯔꯥꯕ ꯁꯥꯎꯅꯤꯡꯅ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯁꯨꯛꯂꯒ ꯍꯥꯏꯔꯤ꯫ ꯃꯇꯨꯡꯗ ꯅꯣꯏ ꯁꯤꯗꯒꯤ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯁꯔꯚꯤꯁ꯫ ꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯄꯤꯖꯥ ꯕꯣꯛꯁꯇꯨ ꯇꯥꯞ ꯂꯧꯔꯒ ꯊꯣꯡꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯁ ꯕꯤꯟꯗꯨꯗ ꯂꯥꯛꯇꯅ ꯂꯪꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯗꯤ ꯃꯌꯥ ꯀꯥꯔꯒ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯩꯔꯥꯕ ꯃꯈꯨꯠ ꯑꯅꯤꯗꯣ ꯈꯨꯕꯥꯛ ꯈꯨꯕꯒꯨꯝꯅ ꯐꯠ ꯐꯠ ꯀꯟꯊꯣꯛꯅꯩ꯫ ꯑꯗꯨꯒ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯤ꯫ ꯃꯇꯨꯡꯗꯗꯤ ꯊꯕꯛ ꯇꯧꯕꯗ ꯇꯥꯏꯃꯤꯡ ꯐꯖꯅ ꯌꯦꯡꯉ ꯇꯧ꯫ ꯃꯩꯔꯥꯕꯒꯤ ꯑꯣꯔꯗꯔꯗ ꯃꯇꯝ ꯁꯣꯏꯍꯜꯂꯛꯄꯒꯁꯨ ꯁꯥꯏ꯫ ꯃꯆꯤꯟꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯊꯣꯡꯗꯣ ꯐꯠ ꯂꯣꯟꯁꯤꯟꯒꯦ ꯇꯧꯏ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨꯁꯨ ꯈꯪꯍꯧꯗꯅ ꯊꯣꯡꯗꯣ ꯈꯪꯄꯥ ꯐꯥꯔꯛꯏ꯫ ꯃꯩꯔꯥꯕꯁꯨ ꯀꯔꯤꯅꯣꯃ ꯏꯄꯟ ꯄꯟꯕꯒꯨꯝ ꯇꯧꯕꯗꯨꯗ ꯌꯦꯡꯊꯣꯔꯛꯄꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯊꯣꯡ ꯐꯥꯔꯤꯕꯗꯣ ꯃꯥꯁꯨ ꯍꯥꯏꯐꯦꯠ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯀꯔꯤꯅꯣ ꯌꯦꯡꯉꯤ꯫ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯊꯣꯡꯗꯨ ꯐꯥꯔꯤ꯫ ꯅꯥꯝꯃꯅ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯂꯒ ꯃꯃꯥꯏꯗꯨ ꯐꯠꯀ ꯅꯣꯟꯈꯠꯂꯛꯏ꯫ ꯃꯈ꯭ꯋꯥꯡꯗꯒꯤ ꯃꯈꯨꯠꯇꯨ ꯁꯠ ꯄꯨꯊꯣꯔꯛꯂꯒ ꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯏ꯫ ꯁꯛꯇꯨꯁꯨ ꯀꯁꯇꯃꯔ ꯄ꯭ꯂꯤꯁ ꯇꯧꯕꯒꯤ ꯃꯁꯛ ꯑꯣꯏꯗ꯭ꯔꯦ꯫ ꯁꯛ ꯌꯥꯝ ꯊꯤ ꯇꯥꯈꯠꯄ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯂꯦꯞꯂꯒ ꯈꯣꯟꯖꯦꯜꯒꯗꯣ ꯋꯥꯎꯔꯞꯅ ꯍꯥꯏꯔꯛꯏ꯫ ꯄꯩꯁꯥ ꯄꯤꯔꯛꯑꯣ꯫ ꯃꯩꯔꯥꯕ ꯃꯁꯥꯗꯣ ꯄꯨꯔꯥ ꯂꯩꯊꯣꯔꯛꯂꯒ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯆꯥꯅ ꯌꯧꯔꯛꯇꯕ ꯑꯣꯔꯗꯔꯒꯤ ꯄꯩꯁꯥꯗꯤ ꯀꯩꯗꯧ ꯄꯤꯗꯣꯏꯕ? ꯋꯥꯍꯩꯗꯨꯗ ꯇꯤꯡ ꯁꯣꯛꯈ꯭ꯔꯦ ꯅꯨꯄꯤꯗꯣ꯫ ꯃꯥꯁꯨ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯑꯆꯥꯄꯣꯠ ꯑꯣꯔꯗꯔ ꯇꯧꯔ ꯆꯥꯕꯁꯤꯕꯨ ꯉꯁꯤꯅ ꯑꯍꯥꯟꯕ꯭ꯔꯣ? ꯃꯇꯝꯁꯤ ꯍꯦꯟꯅ ꯆꯣꯟꯊꯕꯁꯨ ꯅꯠꯇꯦ꯫ ꯃꯤꯅꯤꯠ 4-5 ꯈꯛ ꯂꯦꯠ ꯑꯣꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯋꯥꯅ ꯒꯥꯔꯤ ꯊꯧꯔꯒ ꯑꯗꯣꯝꯒꯤ ꯄꯣꯠꯁꯦ ꯄꯨꯖꯔꯛꯏꯅꯤ꯫ ꯂꯦꯠ ꯈꯤꯇꯪ ꯑꯣꯏꯕꯒꯤ ꯎꯠꯂꯤꯕ ꯑꯦꯇꯤꯆꯨꯠꯇꯨꯗꯤ ꯆꯥꯎꯈꯠꯇꯕ ꯃꯤ ꯃꯥꯜꯂꯤ꯫ ꯑꯗꯣꯝꯅ ꯂꯪꯊꯣꯛꯀꯦꯔꯥ ꯆꯥꯒꯦꯔꯥ ꯑꯩꯒꯤꯗꯤ ꯗꯔꯀꯥꯔ ꯂꯩꯇꯦ꯫ ꯃꯐꯝꯁꯤ ꯌꯧꯅ ꯗꯤꯂꯤꯚꯔꯤ ꯇꯧꯔꯕꯅꯤꯅ ꯄꯩꯁꯥꯗꯣ ꯄꯤꯕꯤꯔꯣ꯫ ꯄꯤꯖꯥ ꯑꯃꯒꯤ ꯄꯩꯁꯥꯗꯨꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯃꯥꯁꯨ ꯃꯔꯩ ꯌꯦꯠꯇꯨꯅ ꯂꯩ꯫ ꯃꯩꯔꯥꯕꯅ ꯅꯪꯅ ꯗꯤꯂꯤꯚꯔꯤ ꯇꯧꯔꯛꯄ ꯇꯧꯔꯛꯇꯕ ꯑꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯑꯩꯒꯤ ꯄꯨꯛꯅꯨꯡ ꯌꯧꯗꯕ ꯄꯣꯠ ꯑꯝꯇ ꯃꯩꯔꯥꯕꯅ ꯄꯦ ꯇꯧꯗꯦ꯫ ꯃꯔꯩ ꯁꯨꯝ ꯌꯦꯠꯇꯨꯅ ꯂꯩꯕꯗꯨꯗ ꯅꯨꯄꯤꯗꯣ ꯃꯩꯔꯥꯕꯗ ꯌꯦꯡꯂꯒ ꯃꯉꯛꯇꯨ ꯍꯥꯏꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯅꯪ ꯄꯤꯔꯔꯣꯏ꯫ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕꯁꯨ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯒ꯭ꯔꯦ ꯀꯂꯔꯒꯤ ꯈꯨꯗꯥꯡ ꯁꯥꯡꯕ ꯀꯂꯔ ꯁꯥꯠ ꯑꯃ, ꯈꯨꯗꯥꯡꯗꯨꯁꯨ ꯃꯊꯨꯞ 2 ꯊꯨꯞꯂꯒ ꯇꯥꯈꯠꯂꯤ꯫ ꯃꯊꯛꯇꯅ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯑꯥꯔꯝꯂꯦꯁ ꯁ꯭ꯋꯦꯇꯔ ꯑꯃ ꯂꯤꯠꯂꯤ꯫ ꯋꯥꯏꯠ ꯀꯂꯔꯗ ꯏꯆꯝ ꯆꯝꯕ ꯖꯤꯟꯁ ꯐ꯭ꯔꯤ ꯁꯥꯏꯖꯇꯨꯃ ꯁꯦꯠꯂꯤ꯫ ꯈꯣꯡꯎꯞꯇꯁꯨ ꯁ꯭ꯅꯤꯀꯔ ꯋꯥꯏꯠ ꯑꯃ ꯇꯣꯡꯉꯤ꯫ ꯑꯃꯨꯕ ꯃꯆꯨꯒꯤ ꯇꯨꯄꯤꯗꯨꯃ ꯎꯞꯂꯒ ꯃꯃꯥꯏꯗꯣ ꯊꯣꯛ ꯅꯣꯡꯈꯠꯂꯒꯅꯤ ꯃꯩꯔꯥꯕꯒꯤ ꯃꯥꯡꯗ ꯂꯦꯞꯄꯗꯣ꯫ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯃꯩꯔꯥꯕꯗꯣ ꯅꯣꯛꯅꯤꯡꯕꯗꯨꯝ ꯐꯥꯎꯔꯛꯏ꯫ ꯄꯤꯛꯂꯤꯕ ꯈꯨꯄꯤꯛꯂꯨꯒ ꯇꯧꯔꯤꯕ ꯃꯇꯧꯗꯨꯒ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯀꯔꯦꯝꯅꯔ ꯍꯥꯏꯔꯤ꯫ ꯄꯤꯔꯣꯏ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯃꯇꯝ ꯆꯥꯅ ꯌꯧꯔꯛꯇ꯭ꯔꯕꯅꯤꯅ ꯄꯤꯖꯥꯗꯣ ꯆꯥꯕ ꯀꯩꯁꯨ ꯌꯥꯔꯣꯏ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯁꯔꯚꯤꯁ ꯇꯧꯔꯗꯤ ꯈꯔ ꯋꯥꯖ ꯇꯥꯕꯅꯤꯅꯦ꯫ ꯄꯤꯔꯣꯏ ꯄꯩꯁꯥꯒ꯫
nupidu I fasna kari. Handamukso mangakto hairaga hai. Nang tasayna piraroi. Nupadaso marayet naga khumi. Aina piraroi di piraroi. Maraydu makha tararoi khala mali. Nupidu wahai amakha tablap nairi. Fare fare. Wahai si kakhairam laga khangongdi. Prabab changsilak laga marabagi khodo. Khongop tune kaine makhongduna sapu kanna kaushini. Adumna torakani haibagi sem sahudabana. Mayaba tuge toraduna. Makhuna makhongdo fatngai. Safudu khazikan kibana. China pauraduna wadi ngangdi. Mamitu chenu isilaga thongdu ngak laga. Adumna mana layringe. Nupido manungda prabab changkri. China du khangnabo nabada. Nupidu da yenglaga sugatuna lehori. Nupidu sahik changkibaga nagyet laydana yengi. Hotel yirum oibana betu so ingan ngana layri. Pamungdu da layiba waletu uraduna prabab changsilaga tap lori. Yauram liba paisa singdu dagi jaunga chatpiani lauthoraki. Magi bektu amu hangdolaga change kara tokthoi. Pamungdu da waletu loinana thamkre. Mairabadi makhongduna mankivana moral fawa thokda. Nupiduna taurido makut thilaga China khangbagi moongda sugatlaga layibani. Matawduda nupidudi kaishu thoksadi. Mairababu haifet yenglamaga kaadudagi praprap thorakli. Hoi mai hairamda khara chatpa hori. Karigumba maningsinglaktuna praprap amuk changsilai. Magi bektagi lupa kun chatpi malaw thoraklaga Mairababu yenglaga hairi. Nongzu nungsa thidana. Nayungi thongjil phawba chana bathin biresa penthok patamu. Nungsa na yak launa sabado. Nangdi AC fan tharaga phamung dei lokni hipaga order tarokpani. Aina nungsa gi maisada nangi chana bathilakpani. Nong kana chuba matamda nangna phamungda phaizuklupna suppaga order tarokpani. Aina nong marakta nangi order da nayungi thongjil phawba puraktuna lakpani. Midi masapande nangi order sa aina pairaga purakpanati. Sorokte itanda gari thorokpasunati. Polite oiba hetrasu mannerism muna tamsino. Customer is always right haibada. Lies engondadi chana dekhang. Si hairaga makutagi lupa kun chapido mairabagi mamai mapaduda langsilai. Adunga masado haifilay thoklaga mamituna mairababu yenglaga makhatare. Spray oina laibadi pesado ko naroy. Lupa kuntra hapchilaga bolini molo mamlayraga nakhongdu tayro. Si hairaga faina yaliba sendoi khombigi manba bekto haifet semjinli. Aduga yam thawa sadaba moongda mamaido fatlay tholaga chatkre. Nasaidagi maya kanan layram mairabado. Hawzada gyan khaklak laktuna mayado satumsilli. Makhongdu nabadi khara phara mali. Sugatuna China khangbagi mohot masado matanda propok chaksai. Ka manungda mu yeng laizana chatkiba maikeiduda amuk yeng sauning wangang pam sukhangda leptun lehori. Somdana ngehaki tungda laiza cafe magi mamangda gari du khami. Gari manungda yauriba delivery gi bag tu paiduna cafe du gi manungda prapap changai. Mahangna hek changakpaga manager du hathotu laiza gi manak tamna lai. Laiza Arke Mairabagi delivery do nangna tawrubra. Aduk yamba customer mayamgi delivery gi mingdo amamam to oina ningsingba ngamluba natri. Adubo mana khwaidigi hainadaba nupa ama oire khankiba misak oibana irai laina khumai. Hoi tawruyi hojita tawramaga lakpani. Manager do matha sarap tawna hairi. Ngasaina magi order thin masatkani khangamadi khare special oihalangadaun. Aisuna fasana yenghawdre tawrise. Sir, kaisu khalununda yam hauna chahorabani. Manager do ngatna. Ha, chabu chahoradi fareda. Yamna piki oiba customer ni. Nangdi ngarang nahanda khoiga contact tawnabani na khangamoi. Mi budi yam faba. Wahai yam petpagi wani. Mi fai haiba manager gi waduda. Laiza do taba yam wari haibagi matagum. Mamito matakta haifet on khali. Fare akhoi gi wenandi delivery gi matam loi.
Beg tagi changa ama puthoraglaga laizada pirei. Se ngarangiga ngasigigani. Laiza pesado lawi. Manager duso mi mana kauroktuna maikay amaromda chatkre. Pesado hapchin kibaga pisak pikpa darido pienduga loinana lauthorei. Lamay ama phakdoklaga job list tharibasingduda town delivery thamba mapaduda tikhotchili. Mathakta lariba mayamdu loinak tikhotlambaduda Laiza maithongdu nokfet tawi. Dari machadoga pienduga hapchilaga maso mafamdudagi thuna magthorakle. Magi scooty do thoduna mayum tamna lai. Gari na krik inarambaduso loini ihang hanglamle. Apan malaita sum thorakpana ngayaki tungda yum yorakle. Sumang apik padugi nakan na gari do khamlaga mamabu kaukawdana changai. Ima ay halae. Ngasidi thabak sungat analoy baduda ay thuna dum laabani. Mama maso machagi makhol tabad harawse. Nungtigi chali khangnabaso machan hek halakpaga harawjabasidi thabagi hongnabini. Famungduda tumin famlaga lairambadagi hogolai. Faglangdu paiduna makhut maraga machagi khonjel tabu maikaida lakli.